yengkutekna phongdokke khallingai hoi khidara pakachai lamlan bikanagi ngasi yengkutekna phongdokke khallingai hoi khidara pakachai lamlan bikanagi yengsinada tumin usinada nangna misum haiba minoktorangi mikup khoring khanjai thana tanokjai manglan taibangani maktasu thamoi nungdalona thamlakpasu kayadi kaire chahi kamja phongdok pare ngamda chaklakpana karam kana khandidoi nangna punchise tumina bolayu yadare icham samna leiramba wakhalsu ngasidi lai ta fambu khangdare hingaw ngaw na leiramba punchise tumina bolayu yadare icham samna leiramba wakhalsu ngasidi lai ta fambu khangdare Pangshinna mana haki nungshina todona ningol pukningase kayada wahallava yengsinada tumin usinada nangna misum haiba minoktorangi mikup khoring khanjai thana tanokjai manglan taibangani maktasu thamoi nungdalona thamlakpasu kayadi kaire chahi kamja phongdok pare ngamda chaklakpana karam kana khandidoi nangna khurumjari mayam aigi video jibu nungsi biduna like share subscribe tabiramu thank you